Ngasi nongallamdai None District ki manung channa leiba makhua marangching part 5 ki naknana leiba railways construction company site ama chao na ningkhairakpada gi Territorial Army gi camp ama leinungda phumjinkhibaga loinana landslide asina maram oiraga Izei river su thingjilkhare hairi. Hiram asigi matangda mapham aduda leiba khunjasingna phongdokrakpagi matung enna landslide asida army personnel labor amadi khunja manga thiva khangdana leibagi manungda khunja ahum masigi manungda angang ama yauna TA personnel kun IW official ama BIPL ge engineer ahum amadi cook ama loinana BSc kun mangani hairi. Hauzik faubada manak nakna leiba khunjasing security personnels SDRF amadi NDRF rescue operation asida asibhak chang taruk phangba ngamkhibaga loinana landslide asina Izei river thingjilkhibana maram oiraga Izei river gi imai wangkhalakpana nak yetta leiriba khunjasing gi yum kai hingol amadi lofam kaya thumjinkhirgani haibagi khunjasing na mipaiba poknare hairi. Pau asi hekta baga Manipur lengak na SDRF amadi NDRF ki team yauna army amadi railway authority sing mapham aduda thajinkibaga loinana medical team amadi ambulance kaya changsinkhre hairi. Loinana chief minister na chair lauduna khudaki oiba mifam ama pangthokkibada natana Manipur lengak ki officer kaya None gi DC da attest tahonduna miyoi sing kanbagi thabak chathari haina chief minister gi office ta gi thokpa chirol amada palli.